UK da laiba India masamana Meitei amasung kuki nungsinahanda silli haibagi mahaki mathakta FIR case ama lokhatkre kuki amadi Meitei proof ani ki marakta nungsinahanda silli amadi sahi helaklaba irang asida asobo thodang lawi haiba hauzik United Kingdom gi Birmingham University da computer science ki oza oiba India masa amagi mathak FIR lokhatkre hairi complain da UK gi Birmingham University da oza oriba Uday Reddy sina Canada da laiba Christian element ga sumari lenaram gani haibagi chingnaba leire computer science ki professor asina university asida leiraga online ki khuthangda Manipur gi Meitei proof ki dharmaga amasung kuki proof ani gi marakta yeknahnba thamlaga yengthinahanba voice amadi online discuss kaya tawi haina complain asida yauri Manipur lenga ki law information da karamba saitheng pinaba social media account X ki khuthangda online discuss kaya taw ki haina maral siri asigumba thawong asi anti national activity amani India gi law na yadaba thawong ni India gi sovereignty amadi integrity da singnabani maram asina court ta asigumba miyoi asi thengnana bagi damak FIR asi lokat piu haina complain asida yauri Reddy gi phone record financial transaction singbada mityeng changlabadi Mahak Khalistani amadi narco terrorist ta asobo mari lei haiba khangba ngamgani FIR asina Reddy investigate tawbinaba India gi authority na mahaka contact toraga mahak gi thabak khutaw amadi mahakna India gi mayokta satharagli ba criminal oiba thawong asi lockout secure LOC tawnaba complain asida yauri Thokli bairang asi athubada losinana ba center lengakna wa khanaba haure haina BJP national president JP Nadana phongdokre chahi ama henjilaklaba Manipur da thokli ba lan asi athuba matamda losinana ba center lengakna wa khanaba haure haina BJP gi national president su oibata natana Narendra Modi gi anoba lengak asida union minister of health supuri ba JP Nadana phongdokre wa pharmacy hojik Delhi da lariba BJP Manipur Pradesh ki president A Sardana Lusingba tim amaga ngarang tang JP Nadaga unabada phongdokhibani hairi Pawasina makhatana hai New Delhi gi khongchata lairiba BJP Manipur Pradesh ki president A Sardana Lusingba timamana ngarang numidang party gi lusingba JP Nadaga wari sanakhi A Sarda Devi gi maikaidagi hojik Manipur da thokriba sigi matangda JP Nadada sugaina khanakhi amadi Lengakna lokhatpa yaba thabak singa thuba matamgi madungda lokhatpina bataksin khi hairi Union Home Minister Amit Shah unaraba matungda JP Nadaga unakhibaduda haukhiba irai numita National Capital ta thungkhraba ruling gi MLA singi team maduda yaukhiba BJP Manipur Pradesh ki spokesperson oibata natana MLA su oriba khongban tabam ibomcha amasung BJP Manipur Pradesh ki General Secretary K Sarat Kumar suloina ki Party ki president oriba JP Nadagi maikaidagi Manipur ki irang asi athubada loisinduna state asida normalcy puraknaba awangba thakta wa khanaba haure haiki BJP Manipur Pradesh ki president S Harda amadi Delhi da lariba party ki MLA singna makhatana center ki lusingba sing unaduna lamdam asida thokriba irang asi athubada loisinba puraknaba hotnari hairi Panbayai center gi lusingba sing unanaba BJP lengak asida yauriba MLA khara hojik Delhi da lairibani adubu MLA singnadi masa masa gi oiba thabak tharom gi damak Delhi da satpani haina phongdokhiba su yaukhrabani turel ising imai flood warning level yobu yana leire nong leptana subana maram oiraga Imphal area da cheliba maru oiba turel haibadi Imphal turel amadi Nambul turel ising imai wangkhalakpana flood warning level yobu yabagi phibam da leire maram aduna turel mapan da khundariba miyoi singna cheksina lainanaba amadi khudong thiba tholokpa matamda mari leinaba government authority da pau piraknaba Imphal West District Magistrate TS Kiran Kumar na thadorokpa cherol amana khangalakli PR laklaga Manipur miyam gi phibam kari oigani khangdaba singna CM sinanaba demand tawba leppu Sunil Kuki na taliba demand phangananaba manba maongda miyoi kharana Manipur gi Chief Minister fam thado o CM singadabani haina demand tarokli basimak laibak thibani President rule laklaga Manipur miyam gi phibam kari oigani khangdaba miyoi singna CM sinanaba demand tawribasi khudakta lepiu haina Pangal Tabi GP gi member Ningthojam Sunil na phongdorakli Kuki narco terrorist singna satharakri balana sina mapung oina soklaba sugunu kendra gi miyoi kayana saruk yaduna Naurem thong laisam laikai da pangthokiba paugi mifam amada Ningthojam Sunil na phongdokhibada popi thaba thingluba amadi forest land kanana bohna rubadagi Kuki narco terrorist singna satharakri balana sigi ground reality khangdaba miyoi singna Manipur gi Chief Minister sinanaba demand tawribasi laibak thibani Delhi da laiba singda irang asigi ground reality amadi CM na lauriba thodang mayak sengna khanglam loi lamdam asigi chingkhong chingya da laiba singnadi CM na lauriba thodang chapchana khangi haiki mahakna makha ta aduna PR laklaga Manipur miyam gi phibam kari oigani haiba wakhal khanthadana
CM फम थादोक्नबा अमदि सिंदोक्नबा डिमांड तौरक्लिबा असि खुदक्ता लेपियो कुकी नार्को टेररिस्टसिंगना लांदारकपदगी लमदम असिगी ngमखैगी सरुक्ता चिंखोंग चिंग्यादा लैरिबसिंग अवाबा मायोक्नरिबनी मरम असिना अखोय मसेलगी मरक्ता नुंगाइनदबा थोलक्त्रिङैदा वाखल खन्थादुना CM सिंदोक्नबा डिमांड चथरक्लिबा असि मखा ताना तौबिगनु हाइखि।